मखल मथेलगी फास्ट फूड आइटम अमदी मैतैगी येंसांग मथेलसिंग फंगबिरगनी अहोंग ममलदा हावबा मथेलगी दमक लेंगसिन बिरौ मियामगी थौगल लेजरी मंगाल फूड्स सदरघाट वीआईपी रोड रोंगपुर सिलचर 9 लोइना पैकेट लंच की खुदोंग चाबसु थमजरी ऑर्डर की दमक 8638655968 ता कांटेक्ट तौबिरो मिरेंग ताबिरिब खुदिंगमक पुइहान हानबमक्तदा Barak mapaugi maikei dagi kai khumna baucha bagaloina nei kok non khuramjari ngasi aikhoina tongan ba unajaruba thauramgi paringda pusinjarakli ba maming leiraba artist kaya unajabagi thauramda ngasi aikhoina laksari basi manipur gi khurai lamlong da leiba manipur film gi taibang da thoidok hendokna mapa saba natraga negative role da miyamna masak khangbiraba oja haijabatare oja Khoniker Khurai Jamgani Masagi Sangai Maktadani Ekuna Luxury Basi Ojabu Barangma Pauna Yan Hanba Taram Luxury Ojada Ekuna Yan Hanba Maktada Laxaning Si Oja Ojasi Hoji Mak Karisin Pamdalay Biri Imung Manungi Haiban Singba Kanakana Lay Minari Haiban Singba Famsi Yan Hanba Oina Sakta Quina Miam da Tambiu Hoi Funny I Akogi Si Isinao Nupa Taruni amalai hidre ai che ani malai loina momai bangre aduga hojik akoi sida leiba si aina ahan sak pai tare ai yam ahan sina mani anam matam da koi gi family gi farm ma lei aduga manam matam da lei aduga ai sinpham gi haga di ai samak rural development and panchayati raj department da extension officer panchayat ki ai thawpur ga lejabni hojiki ai gi posting gi jagana Imphal East 1 city block Saungbu haiba videos makata ai extension officer on lejai Ojagi di maru oina miyam da khuna saktak chaningi ba area si film gi area si ni aduna film gi matang si film room da changsilak pa si ojan masi karma matang da gino isagi sei kyamuk da film room da art acting gi mai gi da lakre haibna chingba hoi wapam thambiu film si lakti gi mangwina na ai che dum isana anga ngoi de gi hona ai art se dum pam jare akoi gi matam du da koi gi umang lai harau bai na koi gi lekai khuding harau na ba mafam sida mind play ni khangde ade gi jagoi ni khangde de gi koi gi dance drama gi type sida ai je dum pakhang inkhal ko matam de gi hona dum lai ai yam nu siwa yam na kaungam do thodo mana ai samak si matam da koi gi khambutoi bi haiba kanu si koi na pra mai porani kanu si sana ban ta ba koi katang koi na comedy katang hapsel laga ai si thoibi sakhi masigi koi gi one kanu gi play si da ai tare lai harawum ut pes de gi ai koi si sumang lagi maung da ai koi si ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯁꯇꯤꯒꯤ ꯕꯥꯇꯣꯟ ꯆꯥꯛ ꯆꯥꯅꯕꯒꯤ ꯕꯥꯇꯣꯟ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁ ꯗ꯭ꯔꯃꯥꯁꯦ ꯀꯧꯈꯠꯂꯛꯇꯅ ꯃꯐꯝ 10 ꯍꯦꯟꯅ ꯆꯠꯂꯦ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯐꯤꯂꯝꯒꯤ ꯂꯥꯏꯟꯒꯤ ꯍꯥꯏꯖꯔꯒꯗꯤ ꯇꯁꯦꯡꯅ ꯐꯤꯂꯝꯁꯤ ꯑꯩ ꯁꯦꯂꯣꯏꯠ ꯐꯤꯂꯝ ꯍꯥꯏꯕ ꯇꯥꯔꯦ 1984ꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯥꯏꯗ ꯑꯟꯖꯅꯥ ꯐꯤꯂꯝꯁ ꯃꯌꯥꯝꯅ ꯑꯟꯖꯅꯥ ꯐꯤꯂꯝꯁ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯑꯟꯖꯅꯥ ꯐꯤꯂꯝꯁꯀꯤ ꯕꯦꯅꯔ ꯃꯈꯥꯗ ai negative hype tare supporting oina harage negative makti natre supporting role oina ai pa phaiba manipuri akoi color film sida 1995 sida film ji number lo shali maduna ahan wa color film ji ogedabni adu ogidre mamdi kai no bo koi gi producer gi side ta ma gi family gi yamna ningam da ba thodo ma legibna film si pungloi loraga film ji gi editing kari kare sound mayam se lom kan wang tan lai wang tan koi Mumbai gi deki crew members ing taw number ni film din tunumit kun ga ni thoi ni hai tare 22 days the film je pura complete number lo shalaga film je release taw ge na tarom dai je family mo koi ki family ji gi awaba nuai ta ba thodo ma le gi bana film je sahi manga namjalaga thamaga 1991 gi September ki tang mapanda ai hojik suningjani ko gi Imphal gi Pratap Tokis da date 9 da release da film se
ꯄꯥꯞ ꯍꯥꯏꯕ ꯐꯤꯂꯝꯁꯤꯗ ꯄꯥꯞ ꯍꯥꯏꯕ ꯐꯤꯂꯝꯁꯤꯗ ꯑꯗꯒꯤ ꯃꯇꯨꯡꯗ ꯄꯥꯞ ꯐꯤꯂꯝꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯧꯔꯥꯅꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯈꯝꯕ ꯊꯣꯏꯕꯤ ꯁꯤꯗ ꯑꯩꯁꯨ ꯌꯥꯝꯅ ꯄꯤꯛꯄ ꯔꯣꯜꯗꯤ ꯇꯥꯈ꯭ꯔꯦ ꯃꯥꯅ ꯉꯁꯥꯏ ꯄꯟꯗꯨꯞ ꯂꯩꯕꯅꯤ나 ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯏꯕꯁꯤ ꯄꯨꯂꯞ ꯃꯁꯥꯡꯗꯤ ꯅꯝꯕ ꯉꯝꯗꯕꯅꯤ나 ꯑꯗꯨꯝ ꯑꯃ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯣꯏꯅ ꯁꯤꯁꯨ ꯑꯩꯈꯣꯏ ꯑꯟꯖꯅꯥ ꯐꯤꯂꯝꯁꯀꯤꯅꯤ ꯁꯤꯒꯤ ꯃꯈꯥꯗ ꯑꯩ ꯄꯥꯞꯀꯤ ꯃꯊꯪꯗ ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯏꯕ ꯐꯤꯂꯝꯁꯤꯗꯁꯨ ꯑꯩ ꯑꯦꯛ ꯇꯧꯖꯈꯤ ꯑꯗꯨꯁꯨ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯁꯪꯀꯔ ꯇꯣꯀꯤꯁꯇ ꯔꯤꯂꯤꯁ ꯇꯧꯈꯤ ꯃꯤ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯍꯨꯝꯁꯨꯕ ꯁꯦꯂꯨꯂꯣꯏꯗ ꯐꯤꯂꯝ ꯌꯦꯅꯤꯡꯊꯥ ꯑꯃꯗ ꯅ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯁꯤꯗꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯍꯥꯏꯕ ꯇꯥꯔꯦ ꯁꯄꯣꯔꯇꯤꯡ ꯑꯣꯏꯔꯒꯁꯨ ꯔꯣꯜꯁꯨ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯑꯩꯅ ꯀꯩꯅꯣ ꯇꯧꯈꯤ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯉꯤ ꯍꯧꯖꯤꯛꯐꯥꯎꯕ ꯑꯗꯨꯝ ꯑꯗꯨ ꯊꯪꯅꯅ ꯃꯊꯪ ꯁꯦꯂꯨꯂꯣꯏꯗ ꯐꯤꯂꯝꯁꯤ ꯅꯝꯂ ꯃꯇꯨꯡꯗ ꯑꯩꯒꯤ ꯁꯥꯔꯚꯤꯁꯀꯤ ꯀꯩꯅꯣꯁꯤ ꯅꯛꯁꯜꯂꯛꯄ ꯑꯗꯒꯤ ꯃꯔꯛꯁꯤꯗ ꯒꯦꯞ ꯈꯤꯇꯪ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅꯕꯨꯗꯤ ꯍꯪꯕꯤꯔꯤꯉꯩꯗ ꯑꯩꯒꯤ ꯋꯥꯔꯤꯁꯤꯁꯨ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯁꯦ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯦ ꯁꯨꯝ ꯄꯥꯝꯖꯔꯛꯄꯅꯤꯅ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯅꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦ ꯈꯨꯔꯥꯏ ꯂꯝꯂꯣꯡꯁꯤꯗ ꯑꯩꯈꯣꯏꯒꯤ MBREC ꯑꯅ ꯑꯃ ꯃꯅꯤꯄꯨꯔ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯦꯟ ꯏꯗꯤꯇꯤꯡ ꯁꯦꯟꯇꯔ ꯑꯅ ꯑꯃ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯑꯩꯁꯦ ꯑꯗꯨꯝ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯃꯇꯨꯡ ꯏꯟꯗꯅ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯁꯤ ꯇꯧꯔꯒ ꯑꯗꯨꯝ ꯑꯩꯁꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯆꯠꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ JVC ꯀꯦꯃꯦꯔꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯒꯤ ꯁꯤꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯆꯥꯛ ꯆꯥꯅꯕ ꯅꯥꯍꯨꯠ ꯅꯥꯔꯦꯡ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝ ꯊꯧꯔꯝ ꯃꯌꯥꯝꯁꯤ ꯁꯨꯝ ꯀꯥꯞꯂꯛꯏ ꯃꯗꯨꯗꯩ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯐꯤꯂꯝ ꯅꯝꯕ ꯌꯥꯅꯤꯅꯦ ꯃꯁꯤ ꯈꯔ ꯍꯧꯔꯁꯤꯅꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯑꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯦꯁꯦꯠ ꯑꯄꯥꯛꯄ ꯑꯁꯥꯡꯕ HBSꯀꯤꯗꯣ HBS ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯀꯦꯁꯦꯠ ꯑꯄꯥꯛꯄ ꯁꯨꯝꯕ ꯁꯥꯡꯕꯗꯨꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯐꯤꯂꯝꯁꯤ ꯐꯅꯌꯥꯝ ꯅꯝꯈꯤ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯑꯦꯛ ꯇꯧꯕ ꯌꯥꯎꯈꯤ ꯀꯥꯎꯔꯦ ꯐꯤꯂꯝꯁꯤꯡꯗꯨꯗꯤ ꯚꯤꯗꯤꯑꯣ ꯐꯤꯂꯝꯗꯗꯤ ꯑꯗꯨꯝ ꯌꯥꯎꯈꯤ ꯁꯥꯏꯠ ꯔꯣꯜꯕꯨ ꯑꯣꯏꯔോ ꯑꯃꯕꯨ ꯑꯣꯏꯔോ ꯑꯗꯨꯝ ꯌꯥꯎꯗ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯁꯦꯂꯨꯂꯣꯏꯗꯀꯤ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝꯒꯤ ꯃꯇꯥꯡꯁꯦ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝꯁꯤꯗꯤ ꯑꯩꯅ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝꯔꯣꯝꯗ ꯆꯪꯉꯛꯄꯁꯤꯗꯤ ꯑꯩꯁꯦ ꯁꯔꯚꯤꯁ ꯑꯩ 1991ꯗ ꯑꯩ ꯁꯔꯚꯤꯁ ꯆꯪꯉꯦ ꯔꯨꯔꯦꯜ ꯗꯦꯕꯂꯞꯃꯦꯟ ꯑꯦꯟड ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯗꯤꯄꯥꯔꯠꯃꯦꯟꯗ 1991ꯒꯤ ꯃꯗꯨ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 11 ꯑꯩ ꯒꯣꯔꯃꯦꯟꯒꯤ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯂꯥꯏꯟꯁꯦ ꯄꯨꯔꯥ ꯀꯛꯈ꯭ꯔꯦ ꯑꯩ ꯁꯣꯝꯗ ꯚꯤꯗꯤꯑꯣ ꯅꯨꯡꯗꯤꯑꯣ ꯑꯗꯨ ꯑꯗꯥ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯦ ꯀꯛꯊꯠꯈ꯭ꯔꯦ ꯏꯁꯥ ꯏꯊꯟꯇ ꯀꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯥꯔꯚꯤꯁꯇꯨꯅ ꯌꯥꯔꯛꯇꯕꯅꯤꯅ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯗꯤꯖꯤꯇꯦꯜꯒꯤ ꯐꯤꯂꯝ ꯁꯨꯝ ꯊꯣꯛꯂꯛꯄꯁꯤꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯕ ꯃꯁꯤꯗꯤ ꯀꯥꯎꯊꯣꯛꯄꯁꯤ ꯐꯠꯇꯦꯗꯅ ꯇꯧꯔꯒ ꯑꯩꯁꯦ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝꯗ ꯆꯪꯁꯤꯜꯂꯛꯄꯅꯤ ꯃꯁꯤ ꯑꯔꯥꯎꯟ 2007, 8, 9 ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯗꯤꯖꯤꯇꯦꯜꯂꯣꯝꯗ ꯂꯥꯛꯄꯗꯤ ꯑꯩꯅ ꯑꯗꯨꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯑꯩ ꯂꯦꯞꯇꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯂꯨꯂꯣꯏꯗ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯃꯌꯥꯝꯁꯨ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝ ꯊꯥꯅ ꯄꯨꯂꯞ ꯐꯤꯂꯝꯁꯤ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯁꯤꯡꯗꯤ ꯆꯥꯎꯔꯥꯛꯄꯁꯤ ꯑꯩ ꯍꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯃꯁꯤ ꯐꯤꯂꯝꯁꯦ ꯍꯟꯗꯛꯇꯪ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯃꯇꯨꯡꯁꯤꯗ ꯐꯤꯂꯝ 9 ꯑꯃꯁꯨ ꯁꯤꯗ ꯐꯤꯂꯝ 1-2 ꯈꯛꯇꯅꯤ ꯔꯤꯂꯤꯁ ꯇꯧꯔꯤꯁꯦ 9 ꯑꯃꯁꯨ ꯅꯝꯃꯒ ꯂꯩ ꯑꯗꯣ ꯕꯣꯏꯗꯒꯨꯝꯕ ꯑꯩ ꯁꯨꯝ ꯗꯥꯏꯔꯤ ꯈꯨꯠꯄꯥꯏꯗ ꯏꯁꯟꯕ ꯈꯔ ꯂꯩ ꯃꯗꯨꯗ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯔꯣꯏ ꯃꯁꯤꯡꯗꯤ ꯌꯥꯝ ꯊꯤꯅ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗꯁꯨ ꯐꯅ ꯌꯥꯝꯃꯤ ꯐꯅ ꯌꯥꯝꯃꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯈꯔ ꯍꯦꯟꯅ ꯄꯥꯝꯕꯤꯕ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯃꯌꯥꯝꯁꯨ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯈꯔ ꯍꯦꯟꯅ ꯄꯥꯝꯕꯤꯕ ꯐꯤꯂꯝꯁꯤꯡꯁꯤ ꯀꯔꯤ ꯐꯤꯂꯝ ꯑꯣꯏꯗꯨꯅ ꯅꯤꯡꯁꯤꯡꯕꯤꯕ ꯑꯃꯅꯤꯇꯪ ꯄꯟꯕꯤꯌꯨ ꯐꯤꯂꯝꯁꯤ ꯌꯥꯝꯅ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯌꯥꯎꯕꯒꯤ ꯋꯥ ꯅꯠꯇꯕ ꯌꯥꯝꯅ ꯌꯥꯎꯕꯒꯤ ꯋꯥ ꯅꯠꯇꯕ ꯁꯤꯟ ꯑꯃꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯐꯪꯈꯤꯕꯁꯦ ꯑꯩꯒꯤ ꯐꯤꯂꯝ ꯃꯌꯥꯝ ꯅꯝꯈꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩ ꯐꯤꯂꯝ ꯑꯃꯈꯛ ꯐꯪꯉꯤ ꯑꯣꯟꯂꯤ ꯁꯤꯟ 2 ꯈꯛꯇꯅꯤ ꯑꯩꯒꯤ ꯑꯗꯨꯕꯨ ꯚꯥꯕꯣꯛ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯁꯤꯟꯁꯦ ꯍꯦꯛ ꯎꯕ ꯈꯨꯕꯥꯛ ꯈꯨꯒꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯀꯩꯅꯣꯅꯤ ꯃꯃꯤ ꯀꯥꯏꯀꯨꯅꯦ ꯕꯂꯥꯅꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛ ꯑꯩ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯁꯇꯃꯔ ꯀꯩꯅꯣ ꯑꯣꯏꯅ ꯁꯥꯕꯅꯤ ꯁꯤꯟ 2 ꯈꯛꯇꯅꯤ
ꯑꯩꯅ ꯕꯥꯂꯥꯖꯤ ꯑꯩꯒꯤ ꯔꯨꯝꯗ ꯑꯩꯅ ꯍꯣꯇꯦꯜꯗ ꯑꯩꯁꯤ ꯁꯦꯟ ꯊꯨꯝ ꯈꯔ ꯄꯥꯏꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯈꯔ ꯅꯨꯄꯤ ꯑꯉꯥꯡꯒ ꯈꯔ ꯇꯣꯠꯅ ꯇꯤꯟꯅꯕ ꯁꯝꯅꯕ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔꯗ ꯑꯩꯁꯦ ꯁꯥꯕ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯃꯗꯨꯃꯗꯤ ꯀꯩꯅꯣ ꯇꯧꯈꯤ ꯑꯗꯨꯒ ꯗꯤꯃꯥꯄꯨꯔꯗ ꯐꯤल्म ꯑꯃꯒ ꯅꯝꯈꯤ ꯃꯗꯨꯅ ꯒꯣꯀꯨꯜꯒ ꯑꯕꯤꯅꯥꯎꯒ ꯑꯩ ꯏꯁꯥꯃꯛꯁꯤꯅ आदा दिमापुर लेबा नागा अमगी यामना पिसा याम पाइबा इमुंग अमगी मी अमा सागी मसिंग खाना लंदमदुगी कोई चिनाउसिंग हाइबि तारे मखोइरसु इखुबु यामना सपोर्ट तौबिगी को फिल्म दु नम्बा मतमना मसिंग खाइबि फिल्म से कुइरे मदुगी फिल्म दो मारुमक्ता मदुसु अइना दुम निजंगी फिल्म असुम नुंगाइबा हाइ तारी सादा इथिल लमु पोखिबा अदिगी इम्फाल देगी चेन्नई होल शूटिंग जी चेन्नई द तौनी चेन्नई अंतरगा अरुद सोइजे बाला सुब्रमण्यम मना साउथ की अखोगी यामना पिसा पाइबा हाइतारे खुंगंग अमगी लैंडलॉर्ड अमगी आई कैरेक्टर लौरगा इसाकी अदुसु दुम फिल्म जी हिट चटकी दुम सनाना पुंगम तौखी फिल्म मयाम अमखकी वफम पनबिरी मयामने एप्रिसिएशन तौबिरक्पा फिल्म मयाम अमा सु यावी अखोइनसु पामजबा थवाई ताकिबा फिल्म मयाम अम लै हौजिक लाक्सनिंग मिसिन ओजादा फिल्म मयाम सिंगसिदा अखोइगी निंगसिंगजबा डायलॉग सिंग मयामना पामनबा डायलॉग सु मयाम लैरी ओजान तौबिबा फिल्म एक्ट अदो निंगसिंगबिबा डायलॉग अमखक्तंग ngasi मिदेंग ताबिबा मयाम की थमोइदा इखौ लांगबा सिंग कोखनबगी अदुगा ई सामकिसु ताजनिंगबा लै अदुना डायलॉग अमतंग डायलॉग से होय फिल्म जे रिलीज तौद्री रिलीज तौबदगी सेम सा लेरे थुबदा दो कनोनी मसीगी शूटिंग जिसे अखोइगे असम की कसार हाइबा डिस्ट्रिक्ट तुदा अखोइ इसाइगी सॉन्ग सीक्वेंस अदगी इवन अखोइगी सिलचर टाउन अदगी सम चा बागान लोकेशन जिंग जु हाइजेबा अदर तवे दु मासी सिलचर दा लैबा कनोनी फैमिली नि अनिमक हीरो जिजु अदि आइगिजु आइजु सिलचर दा लैबनि कोना मणिपुर हाइतारे इम्फाल दा लागा युम सिगन तौ लैबा अदरा हीरो जे आना याम नंगबा अदरा नंगिङै मतमसिदा चानुपी जी आइगी चानुपी से माना फारगा हाइबता फाबा मक्ते हाइबे नत्रे चेनगी हाइबे तारे माना इलोप तौबिगी चेनगी बिजी सेंगी बिस्ता ममागा हिगा लागा ममाजी गिटारना साइ ममागा हिगा लागा आइना ngसाइगी हीरो हाइबे तारे को फिल्म जी मेन कनोसी सिलेबना कुम्मी अदुगा नुपीजना कोइगी कनोना बिजुना अइना मौंद खुपांगना थारगा डायलॉग अमखक ngangi मदो अयेंबा मिनजु अयेंबा हाइबदी स्पॉट शूटिंग स्पॉट लैबा येंगंबा इमा इबेन इदि इचे इचल लेसनाउ खर लेमे अइना शूटिंग जि लोरगा थोलबदा मोय याम थिन ngange एंगोन अइना करी नोरे तरिजो वनदे अन लमंदा मै ngangbी बहोंदे नोय डायलॉग तो कमाय तरिनो हाइने ममा दु याम थिन nganगंबा मसानो पाजु खुपांगना थार अइना nganगंबने अदुइ मते तंग यिगजेगे आइजे अयुक की चक्चाबगी नखुद की मनम नमग लेनबा नंगसु इना खुनबेगी चानुपीसी पांबा सारी में हे मतुबुनाउ नंग कायाम हिजलकन नंग मथंग दे हिजलंगलबदिने नखोंग नखुतो पुंजलगने बाराक तुरेन थादरगा नागे मिजा ngamba mi याम फजग्रे ओजागी कैरेक्टर सिंग ngसाइगी ओजाना लोबीबा कैरेक्टर सिंग से खर नेगेटिव ओइबा अदगी हीरोइन की मपागुंबा साबरोम दे खोन खर हेन उबो फंगजे मसी इसागी अपाम कैरेक्टर ओइब्रा नत्रगा इसाना पामबा अमा अदगा मियामना पक्सई हाइदना पिसलक्पा रोल ओइबा अदुगुंबसु आर्टिस्ट ने कोने थेंगनजै ओजागी मतंग कने हाइबिनिंग मसी मतंग मसे आइगिदी अदुम अपिबा रोल से अदुम कनो तौनबा याम कनो होनै
ꯑꯗꯣ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯀꯣꯂꯦꯛꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡ ꯗꯤꯔꯦꯛꯇꯔ ꯇꯥꯔꯒꯦꯠꯁꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅꯗ ꯇꯧꯕꯁꯤ ꯁꯦꯟ ꯄꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯗꯒꯤ ꯃꯤ ꯀꯤꯗꯕ ꯃꯁꯥ ꯅꯥꯟꯕ ꯁꯤꯒꯨꯝꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯣꯝꯃꯛꯀꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯆꯦꯅꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯇꯤ ꯚꯤ ꯆꯦꯅꯦꯜꯗꯣ ꯑꯩ ꯀꯥꯎꯈ꯭ರೆ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯑꯩꯅ ꯉꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯍꯥꯏꯖꯕꯅꯦ ꯑꯩ ꯂꯥꯏꯔꯕ ꯑꯃꯨꯛꯇ ꯁꯥꯖꯒꯦ ꯑꯩ ꯂꯥꯏꯔꯕꯒꯤ ꯔꯣꯜ ꯑꯝꯇꯗꯤ ꯄꯤꯕꯤꯌꯣꯅ ꯑꯩꯅ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯑꯩꯉꯣꯟꯗ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯆꯣꯡꯉꯦ ꯂꯥꯏ ꯃꯌꯥꯝ ꯆꯣꯞꯂꯥꯏ ꯍꯥꯏꯅ ꯈꯪꯅꯕꯁꯦ ꯃꯥꯒꯤ 2020ꯒꯤ ꯊꯣꯏꯕꯤ ꯍꯥꯏꯅ ꯁꯨꯇꯤꯡ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯁꯨ ꯗꯕꯤꯡ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯦꯞꯇ ꯂꯩꯔꯤ ꯐꯤꯂꯝꯁꯦ ꯄꯨꯊꯣꯛꯀꯗꯒꯤ ꯑꯗꯣ ꯃꯁꯤꯗ ꯌꯥꯝ ꯀꯟꯅ ꯀꯥ ꯍꯦꯟꯅ ꯂꯥꯏꯔꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯤꯗꯜ ꯀ꯭ꯂꯥꯁꯁꯨ ꯌꯧꯗꯕꯤ ꯃꯔꯛꯀꯤ ꯑꯩꯈꯣꯏꯒꯤ ꯉꯥꯃꯤ ꯑꯃꯒꯤ ꯔꯣꯜ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯦ ꯃꯗꯨꯁꯨ ꯑꯩ ꯐꯨꯜꯐꯤꯜ ꯐꯖꯅ ꯇꯧꯈꯤꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯗꯤꯔꯦꯛꯇꯔꯅꯁꯨ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯐꯖꯅ ꯇꯧꯕꯤ ꯑꯗꯣ ꯑꯩꯗꯤ ꯄꯤꯔꯛꯏꯈꯩ ꯂꯧꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯥꯔꯇꯤꯁ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯀꯦꯔꯦꯛꯇꯔ ꯈꯟꯗꯕ ꯄꯤꯔꯛꯄꯗꯨ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯚꯥꯕꯣꯛꯅ ꯄꯛꯄ ꯄꯛꯇꯕ ꯗꯤꯔꯦꯛꯇꯔꯅ ꯄꯛꯄ ꯄꯛꯇꯕ ꯂꯦꯞꯄꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯑꯣꯏꯈ꯭ꯔꯒ ꯔꯣꯜ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯃꯄꯥꯎꯅ ꯃꯔꯨꯑꯣꯏꯅ ꯌꯧꯍꯟꯖꯅꯤꯡꯉꯤꯕ ꯄꯥꯎꯗꯝꯁꯤꯗꯤ ꯃꯄꯥꯟ ꯃꯅꯤꯄꯨꯔ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯕꯔꯥꯛ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯐꯝꯗꯅꯤ ꯑꯗꯨꯒ ꯕꯔꯥꯛ ꯚꯦꯂꯤꯗ ꯅꯠꯇ꯭ꯔꯒ ꯑꯁꯥꯝꯗ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯑꯥꯔꯠ ꯑꯦꯛꯇꯤꯡ ꯄꯥꯝꯖꯕ ꯑꯥꯔꯠ ꯀꯜꯆꯔ ꯄꯥꯝꯖꯕ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯄꯥꯝꯖꯕ ꯐꯤꯂꯝ ꯄꯥꯝꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛꯁꯤ ꯊꯣꯔꯛꯄꯒꯤ ꯃꯃꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯩ ꯃꯌꯥꯝꯁꯤꯗ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯀꯔꯝꯕ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯃꯇꯦꯡ ꯑꯃꯇ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯔꯠ ꯏꯁꯀꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯇꯔꯦꯠꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯦꯁꯦꯖꯕꯨ ꯊꯣꯏꯅ ꯂꯩꯇꯦ ꯑꯩꯈꯣꯏ ꯏ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯃꯅ ꯑꯃꯕꯨ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯒꯗꯒꯦ ꯍꯥꯏꯕ ꯈꯟꯅꯕ ꯑꯃꯅꯕꯨ ꯂꯥꯜꯂꯦ ꯑꯃꯅ ꯆꯨꯝꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯇꯥꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯕ ꯐꯨꯔꯨꯞ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ ꯅꯣꯔꯠ ꯏꯁꯇ ꯁ꯭ꯇꯦꯠ ꯇꯔꯦꯠꯈꯛꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯃꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯊꯧꯅꯥ ꯑꯗꯨ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯔꯣꯏꯕꯗ सिनेमा नुसीबा मणिपुर फिल्म यंगबिरिबा इसिनाव खुदिमक्ता अइना हाइजबदी मखाताना मणिपुरी फिल्म पुखत्पियो एखोय याई मखै ngमनि मखै प्रजा की सेवा तौबु ngमनबो होनजै ओजाबु अनन थागतचै अदु लोइना लोइनाना ओजा खनिकर खुराइजमना अचिन मतम क्या काइथोकपिदन ngasi barang mapaugi thauramgi ꯂꯩꯆꯜ ꯑꯃ ꯑꯣꯏꯕꯤꯕ ꯇꯁꯦꯡꯅ ꯍꯔꯥꯎꯖꯩ ꯍꯛꯆꯥꯡ ꯐꯅ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯈꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯕꯔꯥꯡ ꯃꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ